RC 우다 꾸이래 영화이고 영 꾸이래고 영양 꾸이래 남다와 비디오 alo ay mo hala mukbang awa mutton biryani ngasidi uba yo ubra ngasidi mutton biryani si am chani ngasidi mutton se chani ngak pai ta mutton biryani cha da kuira ai biryani da ikhwai pamja bis mutton biryani ne bako ngasidi chani ngak pai ta ado ai ne ai blog channel hang abane khangdaba sing subscribe tawdaba sing taw ai description da hapke adum ai ming adum haibane rebita chanu hara ai video mamangi haziki vlog ki video da di ko ai video nam ngam do mande arsi muangi hai game ne ba ado nam phuda amadi ngam halle cha hose chak ramen tabihan saya yam thina thot le mutton si hamming a draw hor alo matung ze yam hapak te matung ni yam de alo ai RCVM comment ai chak khut na sao ze phải na khut tu pra injel le da khut tu cái bảo tingting là cái trái chính thức khi đầu mà lên chính thức khi đầu mà lên ai bây giờ vừa đó xem đồ na hay là vừa đó nó sẽ try đâu kìa tingting đây có smile na ok 솔직히 얇아 솔직히 그자도 완전 이진데 이행 반응 아이디나 하래 코멘트 완전 용 웨이팅 진저에 가시디 yum thôi lẹ blog channel da ina ai yum thok to re na hai na yum chat to re na ai heng yum chat la ga namdo wa as mayam le yum chat la ga di matang matang akhoi maitai mathel mayam do loin chara ke yum sakan da di ngai ngam je ꯑꯍꯥꯟꯕꯗꯀꯣ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒ ꯏꯔꯣꯟꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯛꯀꯦꯀꯣ ꯑꯍꯥꯟꯕꯗ RCVM
ꯊꯕꯤ ꯄꯥꯝꯗꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯦ ꯀꯃꯦꯟꯇ ꯈꯪꯍꯜꯂꯣ ꯊꯕꯤ ꯄꯥꯝꯗꯕ ꯄꯥꯝꯗꯕ ꯍꯥꯏꯕꯅꯤꯀꯣ ꯄꯥꯝꯕ ꯅꯠꯇꯦ ꯊꯕꯤꯁꯤ ꯃꯤ ꯂꯣꯏ ꯄꯥꯝꯅꯔꯝꯗꯧ ꯃꯥꯟꯕ ꯍꯥꯎꯋꯤꯅ ꯊꯕꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯊꯕꯤ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯛ ꯆꯥꯗꯕꯤ ꯊꯕꯤꯗ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ ꯊꯕꯤ ꯆꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯆꯥꯛꯈꯨꯝ ꯍꯨꯞꯄꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯥꯕ ꯍꯩꯇ꯭ꯔꯦ ꯑꯩꯅ ꯍꯩꯖꯕ ꯍꯥꯏꯕꯨ ꯃꯅꯨꯡ ꯏꯟꯁꯤꯟꯕꯤꯗꯣ ꯑꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅꯀꯣ ꯑꯩ ꯈꯨꯠꯅ ꯁꯨꯝ ꯆꯥꯕꯗ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯣꯟꯐꯤꯗꯦꯟꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯃꯊꯪꯗꯗꯤ ꯁ꯭ꯄꯨꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯦꯡ ꯅꯨꯡꯉꯥꯏꯇꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯄꯨꯟꯅ ꯆꯥꯕꯅ ꯐꯩꯅ ꯑꯩ ꯆꯥꯛꯈꯣꯝ ꯆꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯨꯠꯅ ꯆꯥꯕ ꯍꯩꯖꯤꯜꯂꯛꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯑꯦꯗ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯣ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯁꯔꯟ ꯇꯧꯕꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯏꯁꯤꯡ ꯊꯛꯏꯀꯣ ꯏꯁꯤꯡ ꯁꯤ ꯆꯥ ꯂꯣꯏꯔꯒꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯏꯗ ꯀꯩꯀꯩ ꯑꯗꯨꯝ ꯕꯥꯏ ꯕꯥꯏ ꯅꯨꯡꯕꯥꯏ ꯍꯥꯏꯔꯅꯤꯅ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯨꯝ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯛꯑꯦ ꯆꯥꯛꯒꯤ ꯃꯅꯨꯡꯗ ꯊꯛꯇꯦ ꯑꯔꯣꯏꯕ ꯆꯥꯛꯈꯣꯝ ꯈꯣꯏ ꯍꯨꯞꯄꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯄꯛꯑꯦꯕ
ꯍꯩꯇ꯭ꯔꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯌꯦꯡꯕꯤꯌꯣ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯇꯩ ꯑꯇꯩ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜꯒꯤꯁꯨ ꯂꯤꯡꯛ ꯍꯥꯞꯀꯦ ꯃꯈꯥꯗ ꯑꯩꯒꯤ ꯚ꯭ꯂꯣꯛ ꯆꯦꯅꯦꯜꯒꯤꯁꯨ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯗꯤꯇꯦꯜꯁ ꯂꯣꯏ ꯌꯥꯎꯔꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯑꯗꯨꯐꯥꯎꯒꯤꯗꯤ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯁꯤ ꯁꯤꯗ ꯂꯩꯅ ꯂꯩꯅ ꯅꯝꯃꯛꯄ ꯑꯃꯨꯛ ꯅꯝꯃꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯃꯊꯪ ꯚꯤꯗꯤꯑꯣꯁꯤ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯕꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯗꯨ ꯑꯣꯏꯅ ꯎꯅꯗꯣꯏꯔꯥ ꯑꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥ ꯅꯝꯗꯕꯤꯗꯀꯣ ꯗꯥꯏꯔꯦꯛ ꯌꯨꯝ ꯆꯠꯂꯒ ꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯅꯝꯃꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ ꯑꯃ ꯅꯝꯃꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯗꯨꯐꯥꯎꯗꯤ ꯀꯥꯏꯅꯔꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ